Ngasiso channel asigi maikaidagi nungairaba wari ama puduna lakjare. Wari asigi mamingna Aroiba Bidai. Wari asi mayamgi mapamda kudol tamjaraklagi. Mayam punna wari asibu taminarasi. Nongalamdaigi matamni. Misu kana amata hawatnatri. Mamana pikna hundok lamlaba mapaduna mabuk lamladuna kablaklabada machit hoy bisadi tumthaba tawdana mapabu yengseduna mamita mapi ira cheladuna mamabu ningsingduna machinda sonjari. Ima bungose mabuk lamladuna kablise nang udabra ay kaidaw haibano hawjik babasu nang leitabagi maysakna angawbu ole ay koibasu machane haiba kaukre. Ima nang halo ay haware. Thoibisa machinda mamabu kauduna kapsaba natana ahenba hainingai lekhidre. Mama nauna kaina kraba machin mapabu mapa oiba mahakna hanna phau yengbiba natte. Magi thokpa magi nupina mabu thadoklamle haiduna kuilaw lawduna macha anibu tathi tawbiba natana ahenba karisu tawbiba natte. Nongsu ngaladuna Thoibisa su mopadu mananganda posiladuna mapana dairiba ka atomda changli. Baba gauriba do boge tarduna kumlei. Karino paisa leite paisa piu harkanu. Natiye ay idom chahoiga thabuk suba chaluge. Hoine adumaina thabu inkhang khara sune. Karaidagi lemja sa lere. Chalo sururu. Halakpada agi yuthak sel puraktaba yaroi. Ho Thoibisa Thenglaniye lao mi nga neramani ne thoglagi domcha. Thoibisa su madomcha sakhiga punna mi kharaga thabuk mafamdu yorakle. Nangbu keke dubu napagi manakta thamlamu yadro. Mabo baba do tumba hagol haudriye thanamge hairasu thina nganglakani. Horen hangibadasu magi yu thaknaba paisa pur on haihoe. As on thokna minusi yawde da boge nangse. Pikli wana sahani sigi kari mata khande dako. Harise keke su ngak sana zarasanu. Namidang wairam oiraduna Thoibisa su keke ga punna mayumda hanminarei. Imong changakpada boge di leiramde ngak leibaga boge su koilaw lawduna changai. Aigi nupi noina hatpane. Aduna kana mo alawdi aisene. Kana mo alawdi. Isani shishu mama hatpada yawba macha ngaktane. Nungshide. Nungshide. Mapagi akanba khonjal do taraduna keke kiraduna machebu konduna makhon thokta kapsari. Mapanda leramba boge do imung sangaktuna amuk ngang bahuri. Hey, chak loirabo. Ai chak lam. Ngasai su thonglamde. Angang ne na. Mapagi chakfak thongni khangde ne. Asi haiduna leiramliba posai singado makhongna kaw-kawduna thugai bahuri. Baba, kaina tawrisibo? To bungo si kiba na loire. Ang si am kape baba. Tuo ba? Ay saksi sa thongnaba tawrage. Hey! Nama hatpa nang bukayam faduno. Ha? Thong. Jakto. Sa thonggo. Asi hairamdana boge su thokre. Thoibisa kekebu themjinbina ba hotnarami. Bungo, chiche leye. Se, kapkano baba thokre to. To kem tahoreba. To se, to oba. Chiche saksa sasa amta thongge kablakanu ko. Maron ningthina thoksadriba kekedo kapadu tokladuna masigi manakta changaktuna tumin phamkhre. Chiche sak thongge ko nang yengu ko. Asum hawkhibana Thoibisa su saurakle leisabi pharakle. Keke su masigi mateng tapna pangba haijarakle adubu boge di hanagum ngawduna leiri. Chiche ngaside school suti tharabanina chiche gi thabuk chapada isu lake. Lakano nang yumda larik paraga leiramo chiche thuna lakeba talleba lakeba itom le hawri baba ni yu ngawr halaga thi na ngangkani hoi ado horen ada ngapsina pa yari ko tumin phamale gadaba. Thoibisa ga keke ga punna lakminare nupi amana haima ngasidi keke su la ina hoi ni ne ado bungo sida phamlam ko chiche thabak yawrukhige hoi. Mayamdu thabak wanaraduna ngahak pothanaba matamni leikaigi mane amana Thoibisada Thoibia napadubu khara pharabo kaidinu deine hana dawna adum tawri
ꯕꯨꯡꯉꯣ ꯐꯥꯎ ꯕꯕꯥ ꯀꯤꯕꯩ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯁꯤꯅꯤ ꯑꯣꯟꯊꯣꯛꯄ ꯃꯄꯥ ꯍꯥꯏꯗꯨꯅꯤ ꯃꯥꯅ ꯈꯔ ꯈꯔꯗ ꯃꯇꯦꯡ ꯄꯥꯡꯂꯁꯨ ꯏꯃꯨꯡꯗꯣ ꯏꯀꯣꯝ ꯀꯣꯝꯅ ꯂꯩꯔꯗꯧꯅꯤ ꯐꯔꯦꯁꯦ ꯏꯅꯦ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯊꯪꯅꯕꯗ ꯂꯩꯕ ꯀꯣꯔꯧꯗꯣ ꯈꯪꯉꯤꯗꯅ ꯗꯥ ꯀꯣꯔꯧꯔꯣ ꯈꯪꯉꯦ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯂꯥꯛꯑꯒꯅꯦ ꯋꯥꯔꯤ ꯇꯧꯔꯛꯑꯝꯃꯤ ꯊꯥꯖꯗꯅ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯀꯨꯞꯅꯁꯨ ꯍꯪꯉꯝꯃꯤ ꯀꯩ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ ꯏꯅꯦ ꯑꯇꯩ ꯅꯠꯇꯦꯗ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯥ ꯃꯨꯟꯅ ꯍꯪꯂꯝꯃꯤ ꯂꯤꯗꯕ ꯌꯥꯗꯦꯅ ꯀꯤꯔꯤ ꯀꯤꯔꯤ ꯍꯦꯛꯇꯛꯏ ꯊꯣꯏꯕꯤꯆꯥ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯥꯅꯅꯦ ꯇꯛꯃꯟꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯍꯪꯕꯗꯨꯗꯅꯦ ꯈꯔ ꯃꯈꯩꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯈꯔꯗꯤ ꯈꯪꯈ꯭ꯔꯦ ꯍꯣꯏ ꯏꯅꯦ ꯑꯗꯣ ꯃꯇꯨꯡꯗ ꯍꯪꯂꯛꯑꯗꯤ ꯂꯤꯕꯤꯌꯨꯔꯅꯨꯀꯣ ꯏꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏ ꯐꯔꯦ ꯏꯅꯦ ꯃꯤ ꯑꯇꯩꯁꯨ ꯍꯧꯅꯈ꯭ꯔꯦ ꯑꯩꯁꯨ ꯆꯪꯖꯔꯝꯃꯒꯦ ꯍꯥꯟꯅꯒꯨꯝ ꯊꯣꯏꯕꯤꯆꯥ ꯀꯦꯀꯦꯒ ꯄꯨꯟꯅ ꯊꯕꯛ ꯍꯜꯂꯛꯂꯗꯨꯅ ꯗꯨꯀꯥꯟꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯕ ꯆꯪꯉꯛꯏ ꯏꯅꯦ ꯍꯩꯃꯥ ꯊꯣꯏꯕꯤꯆꯥ ꯏꯅꯦꯁꯨ ꯅꯪ ꯉꯥꯏꯔꯝꯃꯤꯅꯤꯅꯦꯍꯦ ꯀꯩ ꯂꯩꯔꯒꯦ ꯏꯅꯦ ꯁꯦ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯄꯤꯌꯣꯅ ꯊꯅꯝꯕꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯅꯦ ꯏꯅꯦꯁꯨ ꯈꯪꯗꯦꯅꯦ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯑꯒ ꯊꯅꯝꯕꯅꯤꯅꯦ ꯏꯅꯦ ꯑꯩ ꯄꯣꯠꯁꯤꯡꯁꯤ ꯂꯧꯖꯔꯣꯏ ꯃꯄꯨ ꯂꯥꯛꯂꯒ ꯍꯟꯗꯣꯛꯄꯤꯈꯣ ꯁꯦ ꯏꯅꯦ ꯍꯥꯟꯅꯒꯤ ꯇꯣꯟꯕꯁꯤꯡꯗꯨꯁꯨ ꯁꯤꯗꯒꯤ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯁꯤꯅ ꯆꯦꯡ ꯈꯔꯒ ꯑꯂꯨ ꯈꯔꯒ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯊꯣꯏꯕꯤꯆꯥ ꯄꯣꯠꯁꯤꯡꯗꯨ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯣꯔꯧ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯆꯥ ꯀꯩ ꯍꯥꯏꯒꯦ ꯗꯥ ꯀꯣꯔꯧ ꯑꯩ ꯅꯪ ꯉꯥꯏꯔꯝꯕꯅꯤ ꯀꯩ ꯂꯩꯔꯒꯦ ꯊꯥꯏꯅꯗꯤ ꯍꯧꯅ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯇꯝꯗꯨꯗ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯀꯔꯤꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯗꯥ ꯀꯣꯔꯧ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯣ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯅ ꯄꯣꯛꯂꯛꯂꯕꯅꯤ ꯊꯤꯅꯁꯨ ꯑꯗꯨꯝ ꯂꯣꯏꯈꯤꯅꯤ ꯑꯗꯨꯅ ꯀꯅꯥ ꯑꯃꯕꯨ ꯑꯩꯒꯤ ꯃꯔꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯤꯕ ꯑꯩ ꯄꯥꯝꯗꯦ ꯂꯩꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯑꯩ ꯄꯦꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯈꯤꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯊꯃꯣꯏ ꯀꯜꯂꯤꯁꯦ ꯃꯐꯝꯁꯦ ꯊꯣꯡꯒꯥꯟꯅꯤ ꯍꯟꯕꯤꯅꯕ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯑꯩ ꯅꯪꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯁꯦꯟꯅꯒꯅꯤ ꯐꯔꯦ ꯅꯪꯅ ꯍꯜꯂꯣ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯜꯂꯒꯦ ꯑꯗꯣ ꯅꯪ ꯗꯥ ꯀꯣꯔꯧꯒꯤ ꯊꯃꯣꯏ ꯅꯣꯡꯃꯗꯤ ꯃꯁꯛ ꯈꯪꯂꯛꯈꯤꯅꯤ ꯀꯣꯔꯧ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯨꯅ ꯆꯠꯈ꯭ꯔꯦ ꯀꯦꯀꯦꯁꯨ ꯊꯣꯏꯕꯤꯆꯥꯗ ꯌꯦꯡꯗꯨꯅ ꯆꯦ ꯗꯥ ꯀꯣꯔꯧꯁꯨ ꯐꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯩ ꯎꯅꯕꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯦ ꯑꯩꯒꯤ ꯑꯋꯥꯠꯄꯁꯨ ꯑꯗꯨꯝ ꯍꯪꯕꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯅꯦ ꯕꯕꯥꯅ ꯌꯨ ꯉꯥꯎꯔ ꯍꯜꯂꯛꯄꯗ ꯃꯥꯅ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯤꯜꯂꯛꯄꯅꯦ ꯌꯨ ꯊꯛꯐꯝꯗꯁꯨ ꯃꯤ ꯑꯇꯩꯒ ꯊꯛꯂꯗꯤ ꯃꯤꯅ ꯎꯁꯤꯠꯈꯤꯔꯣꯏꯅ ꯃꯥꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯅꯦ ꯈꯪꯗꯦ ꯆꯦꯆꯦꯅ ꯗꯥ ꯀꯣꯔꯧꯁꯦ ꯌꯥꯝ ꯐꯠꯇꯅ ꯈꯟꯕ ꯃꯥꯜꯂꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯀꯦꯀꯦ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕ ꯃꯤꯁꯛꯅꯤ ꯑꯩꯈꯣꯏꯅ ꯀꯅꯥꯁꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯔꯨꯕ ꯏꯇꯤꯛꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯔꯤꯈꯩ ꯌꯥꯎꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯇꯣꯟꯊꯅꯕꯅꯤ ꯃꯇꯨꯡ ꯃꯤꯅ ꯃꯇꯦꯡ ꯇꯧꯔꯛꯂꯁꯨ ꯂꯧꯕ ꯌꯥꯔꯣꯏꯀꯣ ꯆꯦꯆꯦꯅ ꯅꯪꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯒꯅꯤ ꯐꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯣꯔꯧ ꯊꯣꯏꯕꯤꯆꯥ ꯍꯣꯏꯒꯤ ꯂꯩꯔꯛꯇ ꯂꯦꯞꯇꯨꯅ ꯂꯩ ꯕꯣꯒꯦ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯀꯧꯏ ꯃꯥꯃꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯀꯩꯗꯧꯔꯦ ꯀꯣꯔꯧ ꯃꯥꯃꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦꯅ ꯃꯥꯃ ꯊꯤꯖꯔꯛꯄꯅꯤ ꯍꯥꯏꯌꯨꯅꯦ ꯀꯩꯗꯧꯔꯒꯦꯅꯦ ꯊꯣꯏꯕꯤꯆꯥꯗꯣ ꯌꯥꯝ ꯋꯥꯖꯔꯕꯅꯦ ꯃꯥꯃꯅ ꯌꯨ ꯁꯨꯝ ꯊꯛꯑꯒ ꯂꯩꯕꯗꯣ ꯂꯩꯀꯥꯏ ꯃꯤꯅ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯎꯁꯤꯠꯇꯕ ꯍꯦꯟꯒꯠꯂꯤ ꯍꯧꯖꯤꯛꯁꯨ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯗꯨ ꯐꯔꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯄꯥꯅ ꯌꯨ ꯉꯥꯎꯔꯒ ꯂꯩꯔꯒ ꯃꯥꯅ ꯑꯋꯥꯕ ꯊꯕꯛ ꯀꯌా ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯔꯤ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯃꯥꯃ ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥ ꯃꯥꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯂꯩꯕꯁꯦ ꯀꯣꯔꯧ ꯃꯥꯃꯁꯦ ꯅꯅꯦ ꯀꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯋꯥꯈꯜꯁꯤ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯏꯆꯥꯁꯤꯡꯁꯤꯒꯤ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯑꯩꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯜꯂꯕ ꯃꯥꯜꯂꯤꯅꯦ ꯀꯣꯔꯧ ꯕꯣꯒꯦ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯛꯏ ꯃꯥꯃ ꯋꯥꯈꯜ ꯌꯥꯝꯅꯁꯨ ꯁꯣꯟꯊꯕꯤꯒꯅꯨ ꯅꯆꯥꯁꯨ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯃꯥꯃ ꯀꯣꯔꯧ ꯃꯥꯃ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯦꯅꯦꯍꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯁꯣꯏꯔꯦꯅꯦꯍꯦ ꯀꯣꯔꯧ ꯃꯥꯃ ꯁꯦ ꯀꯩꯁꯨ ꯈꯜꯂꯅꯨ ꯑꯗꯣ ꯀꯦꯀꯦꯁꯨ ꯁ꯭ꯀꯨꯜ ꯑꯐꯕ ꯑꯃꯗ ꯃꯤꯡ ꯆꯟꯅꯕ ꯑꯩ ꯃꯥꯃꯒ ꯋꯥ ꯇꯥꯟꯅꯒꯦꯅꯁꯨ ꯈꯟꯖꯔꯝꯕꯅꯦ ꯃꯥꯃꯒꯤ ꯋꯥ ꯑꯝꯇ
ꯅꯪꯅ ꯐꯩ ꯍꯥꯏꯕꯗꯣ ꯃꯥꯃꯁꯨ ꯌꯥꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯃ ꯍꯌꯦꯡꯗꯣ ꯑꯩ ꯀꯦꯀꯦꯒꯤ ꯃꯤꯡꯗꯣ ꯆꯟꯕꯤꯔꯨꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯔꯣꯜꯁꯨ ꯑꯩ ꯌꯦꯡꯂꯛꯑꯒꯦ ꯕꯣꯒꯦ ꯀꯣꯔꯧꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯋꯥ ꯑꯃꯇ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯀꯩꯗꯧꯔꯒꯦ ꯃꯥꯃ ꯑꯗꯣ ꯍꯌꯦꯡꯗꯣ ꯀꯦꯀꯦꯗꯣ ꯑꯩ ꯂꯧꯕ ꯂꯥꯛꯆꯔꯒꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯥꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧꯁꯨ ꯆꯠꯈ꯭ꯔꯦ ꯕꯣꯒꯦ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯟꯖꯤꯜꯂꯛꯏ ꯊꯣꯏꯕꯤꯆꯥ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯕꯕꯥ ꯏꯀꯤ ꯀꯤꯅ ꯈꯨꯝꯂꯛꯏ ꯊꯣꯏꯕꯤꯆꯥꯗꯣ ꯊꯣꯛꯂꯛꯎꯅꯦ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯏꯄꯥꯅ ꯑꯉꯥꯎꯕ ꯑꯣꯏꯔꯨꯕꯅ ꯏꯆꯥꯁꯤꯡꯁꯦ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕꯅꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯣꯡꯃꯒꯤ ꯑꯩꯅ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯂꯕꯗꯤ ꯏꯆꯥ ꯑꯅꯤꯁꯦ ꯍꯔꯥꯎꯖꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯄꯥ ꯑꯩꯁꯦ ꯄꯥꯞꯅ ꯌꯣꯝꯂꯕꯅꯤ ꯉꯁꯤꯗꯤ ꯕꯕꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ ꯕꯕꯥ ꯄꯦꯟꯗ꯭ꯔꯕꯣ ꯑꯩꯅ ꯉꯝꯃꯤꯈꯩ ꯍꯣꯠꯅꯒꯅꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯅ ꯅꯪꯁꯦ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯏꯄꯥ ꯍꯤꯡꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯑꯗꯨꯕꯨ ꯏꯄꯥ ꯉꯁꯤꯗꯒꯤ ꯏꯆꯥꯁꯤꯡꯕꯨ ꯋꯥꯍꯜꯂꯔꯣꯏ ꯏꯄꯥꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏꯈꯦꯡꯁꯤꯡ ꯂꯩꯔꯤꯕ ꯃꯈꯩ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯅꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯄꯥ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯦ ꯏꯆꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯏꯄꯥꯒꯤ ꯋꯥꯁꯛ ꯑꯣꯏꯔꯕꯅꯤ ꯏꯄꯥꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯣꯏꯗꯨꯅ ꯅꯆꯦꯕꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯑꯃꯨꯛꯇꯗꯤ ꯅꯣꯛꯍꯜꯂꯨ ꯅꯆꯦꯅ ꯏꯃꯨꯡꯁꯤꯒꯤ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯦ ꯅꯍꯥꯛ ꯀꯥꯎꯕ ꯌꯥꯔꯣꯏ ꯅꯆꯦꯅ ꯅꯪꯒꯤꯗꯤ ꯏꯁꯣꯔꯅꯤ ꯏꯄꯥ ꯏꯆꯥ ꯍꯣꯠꯅꯗꯨꯅ ꯅꯆꯦꯁꯦ ꯑꯃꯨꯛꯇꯗꯤ ꯅꯨꯡꯉꯥꯏꯍꯟꯁꯤ ꯕꯕꯥ ꯅꯪ ꯌꯨ ꯊꯛꯂꯅꯨꯀꯣ ꯀꯦꯀꯦꯅ ꯃꯃꯤꯠ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯛꯂꯔꯣꯏ ꯕꯕꯥ ꯉꯁꯤꯗꯒꯤ ꯌꯨ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ ꯑꯗꯣ ꯍꯌꯦꯡꯁꯦ ꯅꯣꯏꯗ ꯀꯣꯔꯧꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯟꯅꯕ ꯀꯩꯒꯤꯅꯣ ꯕꯕꯥ ꯃꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯤꯗꯨꯕꯣ ꯃꯤꯅ ꯎꯁꯤꯠꯈꯤꯔꯣꯏꯌꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪ ꯗꯥ ꯀꯣꯔꯧꯁꯦ ꯕꯕꯥꯅ ꯉꯁꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤꯁꯦ ꯃꯥꯅ ꯅꯣꯏꯒꯤ ꯈꯟꯕ ꯍꯦꯟꯃꯟꯕꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯕꯕꯥ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯋꯥ ꯇꯥꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯀꯣꯔꯧꯅ ꯍꯥꯏꯕꯗꯗꯤ ꯑꯩ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯆꯠꯅꯕꯤ ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯈꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ ꯃꯇꯨꯡ ꯆꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯗꯥ ꯀꯣꯔꯧꯁꯦ ꯐꯕꯅꯦꯅ ꯅꯪꯅ ꯃꯉꯣꯟꯗ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯇꯥꯅꯤꯡꯗꯦ ꯕꯨꯡꯉꯣ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯣ ꯆꯤꯆꯦ ꯆꯥꯛ ꯊꯣꯡꯕꯤꯔꯛꯑꯒꯦ ꯆꯪꯉꯨ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯎꯔꯣ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯅꯤꯛꯈꯥꯏꯔꯕ ꯕꯣꯒꯦꯒꯤ ꯏꯃꯨꯡ ꯉꯁꯤꯗꯤ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯁꯦꯝꯖꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯅ ꯏꯪꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯀꯦꯀꯦꯁꯨ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯜꯂꯗꯨꯅ ꯀꯥꯕ ꯍꯧꯔꯦ ꯅꯨꯡꯇꯤꯒꯤ ꯕꯣꯒꯦꯅ ꯊꯤꯟꯕꯤꯔꯤ ꯕꯕꯥ ꯀꯦꯀꯦꯁꯦ ꯊꯤꯟꯕꯗ ꯏꯅꯦ ꯅꯥꯎꯗ ꯐꯤꯁꯤꯡꯁꯦ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯕꯖꯥꯔꯗ ꯂꯪ ꯈꯔ ꯂꯧꯔꯨꯒꯦ ꯍꯜꯂꯛꯄꯗꯗꯤ ꯄꯤꯕ ꯊꯦꯡꯉꯅꯤ ꯍꯣꯏ ꯏꯄꯥ ꯄꯤꯔꯝꯂꯒꯦ ꯅꯪꯁꯨ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ ꯆꯦꯆꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯅꯝ ꯅꯝꯕꯤꯔꯣ ꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯀꯦ ꯑꯗꯨ ꯃꯅꯝ ꯅꯝꯕꯤꯔꯦ ꯍꯣꯔꯦꯟ ꯆꯦꯆꯦꯅ ꯍꯜꯂꯛꯄꯗ ꯀꯩ ꯂꯩꯔꯛꯎꯒꯦ ꯑꯩꯒꯤꯗꯤ ꯀꯩꯁꯨꯝ ꯂꯩꯕꯤꯅꯣ ꯆꯦꯆꯦꯒꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯂꯩꯖꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯀꯦ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯆꯥꯗ ꯄꯤꯔꯛꯏ ꯑꯦ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯄꯩꯁꯥ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕꯅꯦ ꯁꯦ ꯅꯪꯒꯤ ꯊꯝꯖꯤꯟꯖꯧ ꯍꯌꯦꯡ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯆꯠꯂꯣ ꯕꯕꯥ ꯉꯥꯏꯔꯒ ꯂꯩꯔꯦ ꯆꯦꯆꯦꯅ ꯍꯣꯔꯦꯟ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯝꯗꯣꯏꯅꯦ ꯕꯥꯏ ꯕꯥꯏ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯗꯨꯅ ꯊꯣꯏꯕꯤꯆꯥꯁꯨ ꯕꯖꯥꯔ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤꯆꯥ ꯇꯨꯡꯗꯒꯤ ꯀꯧꯔꯛꯄꯅꯤ ꯊꯣꯏꯕꯤꯆꯥ ꯑꯣꯟꯊꯣꯛꯂꯨꯕꯗ ꯀꯣꯔꯧ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯥꯏꯗꯅꯣ ꯗꯥ ꯀꯣꯔꯧ ꯑꯩ ꯕꯖꯥꯔꯗ ꯂꯪ ꯈꯔ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ ꯅꯇꯣꯝꯇꯔꯣ ꯀꯣꯔꯧ ꯒꯥꯔꯤꯗꯣ ꯊꯣꯏꯕꯤꯆꯥꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯏ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯇꯨꯅ ꯊꯣꯏꯕꯤꯆꯥꯗ ꯍꯥꯏꯔꯛꯏ ꯆꯠꯂꯁꯤꯔꯣ ꯊꯣꯏꯕꯤꯆꯥꯁꯨ ꯀꯥꯈꯠꯂꯦ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯕꯖꯥꯔ ꯌꯧꯔꯦ ꯀꯣꯔꯧꯒ ꯄꯨꯟꯅ ꯂꯪꯗꯨ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯃꯤꯟꯅꯔꯦ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯒꯥꯔꯤꯗꯣ ꯃꯐꯝ ꯑꯃꯗ ꯈꯥꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯃꯐꯝꯗꯨ ꯏꯆꯤꯛ ꯆꯤꯛꯏ ꯂꯝꯕꯤ ꯃꯄꯥꯜ ꯑꯣꯏꯔꯞꯅ ꯂꯩꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥ ꯑꯣꯏꯔꯞꯅꯅꯤ ꯃꯕꯥꯅꯤꯅ ꯂꯦꯞꯂꯤꯕꯗꯣ ꯗꯥ ꯀꯣꯔꯧ ꯍꯥꯏꯌꯣ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯕꯤꯔꯤꯁꯦ ꯊꯃꯣꯏꯁꯤꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯟꯖꯩ ꯑꯩꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯅꯣꯛꯄ ꯐꯥꯎ ꯏꯅꯤꯡꯇꯝꯅ ꯅꯣꯛꯄ ꯍꯩꯖꯔꯛꯈꯤꯗꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯄꯦꯟꯕ ꯐꯪꯅ ꯍꯤꯡꯂꯕꯒꯨꯝ ꯐꯥꯎꯍꯜꯂꯤ
ngasi babana wakhal tana ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯗ ꯀꯣꯔꯧ. ꯃꯆꯥ, ꯅꯍꯥꯛꯁꯦ ꯅꯨꯡꯁꯤꯅ ꯃꯆꯥ ꯍꯥꯏꯅ ꯀꯧꯖꯒꯦꯀꯣ. ꯅꯨꯡꯁꯤ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ. ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯑꯄꯤꯛ ꯑꯄꯤꯛꯄ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕꯁꯤꯡꯗꯒꯤ ꯍꯧꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯃꯤꯠꯆꯤꯟ ꯑꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈꯟꯖꯕꯁꯦ ꯃꯆꯥ, ꯅꯪ ꯈꯛꯇꯅꯤ. ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯟꯕꯗꯣ ꯑꯩꯒꯤ ꯃꯤꯠꯆꯤꯅ ꯌꯦꯡꯕ ꯉꯝꯂꯣꯏ. ꯑꯩꯅ ꯈꯟꯈꯤ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯁꯥꯅ ꯇꯟꯖꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ, ꯑꯋꯥꯕ ꯑꯃꯇ ꯈꯪꯍꯜꯂꯣꯏ ꯍꯥꯏꯅ. ꯑꯗꯨꯕꯨ ꯃꯇꯝꯗꯣ ꯉꯁꯤꯗꯤ ꯌꯧꯔꯦ. ꯃꯤꯀꯨꯞ ꯇꯟꯖꯥ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ. ꯅꯍꯥꯛꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯅ ꯅꯇꯨꯡ ꯏꯟꯒꯅꯤ. ꯅꯊꯟꯗ ꯆꯠꯄꯁꯨ ꯌꯥꯔꯣꯏ. ꯑꯩꯅ ꯂꯝꯖꯤꯡꯗꯨꯅ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯀꯌꯥꯁꯨ ꯑꯩꯅ ꯄꯨꯒꯅꯤ. ꯊꯣꯏꯕꯤꯆꯥ ꯀꯣꯔꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯞꯆꯔꯤ. ꯀꯞꯀꯅꯨ. ꯑꯩꯅ ꯅꯃꯥꯡꯗ ꯑꯁꯨꯛ ꯆꯥꯎꯅ ꯂꯦꯞꯂꯁꯤꯗ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯇꯣꯛꯑꯁꯦ. ꯀꯔꯝꯅ ꯑꯩꯅ ꯅꯪꯕꯨ ꯈꯟꯈꯤꯕꯅꯣ? ꯀꯔꯝꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯣ? ꯑꯩ ꯈꯪꯗ꯭ꯔꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯦ. ꯃꯤꯀꯨꯞꯁꯤꯅꯤ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯀꯌꯥ ꯉꯥꯏꯖꯔꯛꯈꯤꯕ. ꯑꯁꯤ ꯅꯠꯇ꯭ꯔꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯅꯔꯤꯁꯦ? ꯑꯗꯣ ꯍꯟꯅꯕ ꯇꯧꯔꯁꯦ. ꯑꯅꯤꯗꯨꯁꯨ ꯍꯟꯃꯤꯟꯅꯔꯛꯂꯤ. ꯗꯨꯀꯥꯟꯁꯤꯗꯒꯤ ꯄꯣꯠ ꯑꯝꯇ ꯌꯦꯡꯈꯤꯁꯤ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯤꯔꯣꯜ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ. ꯀꯣꯔꯧꯅ ꯊꯣꯏꯕꯤꯆꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯤꯔꯦ. ꯀꯣꯔꯧꯅ ꯍꯥꯟꯅ ꯒꯥꯔꯤꯔꯣꯝꯗ ꯆꯠꯈ꯭ꯔꯦ. ꯊꯣꯏꯕꯤꯆꯥꯁꯨ ꯇꯞꯅ ꯇꯞꯅ ꯂꯝꯕꯤꯗ ꯂꯥꯟꯊꯣꯔꯛꯏ. ꯃꯁꯝꯗꯣ ꯃꯥꯅ ꯌꯥꯜꯂꯛꯂꯤꯕ ꯕꯦꯒꯇꯨꯗ ꯄꯟꯈꯤꯗꯨꯅ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ. ꯁꯥꯐꯨ ꯀꯟꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯅ ꯒꯥꯔꯤ ꯇꯝꯅ ꯂꯥꯛꯂꯤꯕꯤ ꯊꯣꯏꯕꯤꯆꯥꯗ ꯊꯝꯂꯝꯗꯨꯅ ꯍꯟꯅ ꯐꯥꯎꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ. ꯊꯣꯏꯕꯤꯆꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯅꯤꯡꯁꯥ ꯁꯣꯔꯗꯨ ꯋꯥꯅ ꯍꯣꯜꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ. ꯀꯣꯔꯧꯁꯨ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯊꯣꯏꯕꯤꯆꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯀꯧꯖꯔꯤ. ꯂꯩꯔꯝꯕ ꯃꯤ ꯈꯔꯁꯨ ꯆꯪꯁꯤꯜꯂꯛꯏ. ꯀꯣꯔꯧ ꯃꯃꯤꯠꯇꯨ ꯄꯤꯗꯅ ꯆꯣꯠꯂꯔꯤ. ꯊꯣꯏꯕꯤꯆꯥ ꯋꯥꯅ ꯁꯣꯔꯗꯨ ꯍꯣꯜꯂꯗꯨꯅ ꯂꯩ. ꯀꯣꯔꯧꯗꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤ. ꯃꯆꯥ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯃꯆꯥ? ꯁꯦ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤ ꯃꯆꯥ. ꯊꯣꯏꯕꯤꯆꯥ ꯀꯣꯔꯧꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯥ ꯀꯣꯔꯧ, ꯀꯦꯀꯦꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯎꯀꯣ. ꯕꯕꯥꯁꯨ ꯏꯃꯥ ꯂꯩꯇꯕꯒꯤ ꯃꯩꯆꯥꯛ ꯀꯣꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩ ꯑꯃꯨꯛ ꯈꯥꯏꯅꯔꯅꯤ. ꯕꯕꯥꯕꯨꯁꯨ ꯐꯖꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯎ. ꯊꯥ ꯀꯣꯔꯧ, ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ. ꯊꯣꯏꯕꯤꯆꯥ ꯍꯥꯏꯔꯝꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ. ꯀꯣꯔꯧ ꯃꯁꯥꯗꯣ ꯃꯪꯂꯥꯟꯗ ꯇꯥꯎꯕꯒꯨꯝ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕꯁꯤꯡꯗꯨ ꯎꯅ ꯎꯅ ꯇꯥꯅ ꯇꯥꯅ ꯑꯉꯥꯎꯕꯒꯨꯝ ꯇꯨꯃꯤꯟꯅ ꯃꯊꯥꯗ ꯊꯣꯏꯕꯤꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯡꯊꯖꯔꯤ. ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯆꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ. ꯀꯣꯔꯧ ꯑꯉꯥꯎꯕ ꯑꯣꯜꯂꯦ. ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯊꯣꯏꯕꯤꯆꯥꯒꯤ ꯋꯥꯈꯜꯗꯃ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯍꯟꯅ ꯑꯣꯟꯁꯤꯟꯅꯈꯤꯗ꯭ꯔꯦ. ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯃꯗ ꯃꯐꯤ ꯃꯔꯣꯟ ꯏꯃꯣꯠ ꯃꯣꯠꯂꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯕꯣꯒꯦ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯤ. ꯀꯣꯔꯧ, ꯀꯣꯔꯧ, ꯂꯝꯕꯤꯁꯤꯗ ꯐꯖꯗꯦ, ꯍꯧꯒꯠꯂꯣ. ꯀꯣꯔꯧ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ. ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯆꯠꯈꯤꯕ ꯃꯐꯝꯗ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯖꯒꯦ ꯍꯥꯏꯈꯤꯕꯗꯨꯃꯛ ꯃꯅꯤꯡ ꯊꯨꯡꯈ꯭ꯔꯦ.